DELHIDA LEITIBA MLASING KANAGA UNNAGDOURIBNO HAIBAFAO KHANGJADRI KUKIJO MLA YOKSILLAKPA NGAMDABDAGI SENTRAL LEADER SINGA HAYENG NUNGTHIL UNNARAGANI HAIRI February 2 फावगी मनुंगदा नेशनल कैपिटल दा थुंगलेरनबा खंगलखरबसु खुदक्की ओइना हायरकपना कुकीजोगे एमएलए तरा योक्सलकपा ngamdaba यावबना मरम ओइरदुना ngasi nungthil pung anida central leader singa NDA gi MLA singa unagani haina tharang torambadu hayeng nungthil pung ahum da party office da unaragani Delhi dagi phangba pauna hai center gi lusingba singna Manipur gi lengak paibada yaramba MLA punamak amat chithadana lakna bakhangalakibadu yamna tenba matam oibana aeroplane ticket phangna daba amasung lambi gi khudong sadaba kaya ama leibadagi maru oina Surachandpur district lomda leiriba kukijoge MLA khara Delhi da yorkpa ngamdri Makoy ngasi numidang wairam pawgi manungda yorukpa yai natraga hayeng ayuk thunglaba yai handaki MLA mayamgi mifam ama korok ibasi BJP gi lusingba singna kaubo oizergasu makoy ga kanaga UNNAGDOURIBNO haibadudi ngasi fawba khangba ngamdri MLA singi marakda sukharanadi PM ga unaraba yai haibasu yawi aduga MLA kharanadi Union Home Minister Amit Shah ga unaraba yai hainabasu yawi BJP gi National President Nitin Nabin amasung BJP gi National General Secretary Organization BL Santos ka unaraba yai hainabasu yawi Manipur da Kanglupi irang matungdagi kukizo MLA sing yaurga NDA gi oiba apunba MLA sing center gi lusingba singna amuk phaw kor khibalaitrي BJP khakta gi oiba MLA sing di tangka kayarakta Delhi da su Imphal da su unakhiba laikre maram aduna handaki asina NDA gi MLA pumnamak amasung lenga asi sawgat padi yawba independent MLA sing phawba Delhi da korakliba asigi nunggi oiba wahan thoksi karino haiba chapchana khangbungamdri aduma pu handaki mifam asina Manipur da government amalinghan banatraga linghandaba gi marai vakti lepkadauri Government ama semnabagi damak MLA pumnamak kauba haibasi irang asi loisinanaba punna thabak tomino haiba amadi soidana hairgadaba mali lengak sembada yawgani natraga yawroi haiba phurupna makhaktagi yengba wakhalon adudi handaki center gi luchingba sing asina kaya fajana hairkani haiba thajade yanaba ama laklagadi tha asigi tara fawgi manungda popular government ama soidana linglaba yai MU gi VC lokthokadabani haina VC office ta KSN yerum thomjinkhre Matik Chadaba Mahiroi Kunagi Yaknaba Manipur University ki Vice Chancellor Lokto Uhaiduna BC Office ta Yerom Thomjinduna Kongyong Junction Kre BC Lokthok Triba Phawbo Kanglipak Students Association KSN Khongpham Haloi Haina President Seram Hemjit Mektaina Phongdokre Manipur University ki BC Oiriba Norem Lokendrona University asida Mahiroi Kunagi Khanbagi Mahutta Maranai Oibo Office amagum ontoktuna University asigi chatkadaba Kanglon Singi Wangmada Tawning bata tawraga leire Maram aduna matik chadaba Mahiroi Kunagi yaknaba Manipur University ki BC Lokto Uhaina KSN Lusinglaga Vice Chancellor Court Complex mamangda Kongjang Changchin Kre Kongjang Changchin Kiba aduda Mahiroi Singna Manipur University ki BC Loktokadabani BC na chathariba scam sing asida Ministry of Education Chief Rector amasung visitor na tumina laithokpa yaningde BC gi mathakta high level inquiry tawgadabani lanai chathariba thabak lobgi scam khudakta lepkadabani Manipur University da BC leibagi mathautai adubu maral leiba culpreti mathautade Manipur University kanbiduna tungi mirolpu kanbiu haina thaba placard paiduna khonging junction ki Sanction kiba kongjang aduga mari laina na hemjet na makata na hai MU asi senglabat tungi miron sangbat phang mahisang amani University asida BC oina laiba Norem Lokendrona office asibo Maranai office amagum mahak na tawning bata tawduna laire phongdoki Sugi status miyam da khangal haina asang kasarna governor da taksin kre suspension of operation suchan aduna laiba singna lamdam asigi chingi mafam ayamba sarukta popi thaduna laire Sugi oiba chapchaba status ama miyam khangna khangalaknaba Indigenous Peoples Forum Manipur na governor da taksin kre wafam asingasi Manipur Press Club ta pangthokiba pangmisinga unaba amada Indigenous Peoples Forum Manipur ki chief advisor asang kasarna phongdokhibani pawgi mifam aduda mahakna makhata na hai laibak asibu tangdu laitana lainabagidamak suspension of operation su asi laibak asida chatnaki Aduma Pulaibak asida tangdu laitana laibagi maho chana duna laibasing asina lamdam asigi miyamda onsinduna aki akhang pibagaloinana lamdam asigi singi saruk kayada popi thabagi thabak chathari asigumba thawang asina lamdam asigi yalhongmi oiribasingda adukki mate akaiba pire su chanabagi matam asi haukiba kumjali singani kunga manga da loikrabani adumakpu haujik su asi karamba phibamda lairi haiba miyam mek sengna khangre Asigumba chamam naba kaya asiko hanaba hujiki sugi status miyam da khangalu haina mahakna phongdoki Ramsar site te yawba loktak pat jawna wetland humdraga matho yokhatnabagi thorang lokhatpan loire hairi
Manipur da ahan ba oina yaral pat waithau phumnon pat amadi Uttra Pat officially notified oiraba wetland oina lokthok lagani haina Environment and Climate Change gi Director Dr. T. Brajakumar na phongdokre Wafam asingasi Directorate of Environment and Climate Change na sinduna yaral patta pangthokhiba World Wetland Day lisingani kungatarokki state level observation da phongdokhibani Wetland and Traditional Knowledge Celebrating Culture and Heritage haibasina chahi asigi World Wetland Day pangthokpagi theme oiri Thauram adu the Forest Environment and Climate Change ki Principal Secretary Arun Kumar Singh Manipur State Wetland Authority Technical Committee ki Chairperson Dr. K. Samngau Director Environment and Climate Change T. Brajakumar na singba myoy sing saruk yakhi State asigi wetland gi pak chawba geographical area da chada ani yohalagani haina palladuna Environment and Climate Change gi Director Dr. T. Brajakumar na makata na hai ningthina verification torba matungda wetland humdraga mathoy yokhatuna thamnabagi legend protection pinanaba thorang lokhatle Hiram asiga mari lainana wetland humdraga mathoy khangdokpaga loinana ecological profile taunana ba digital map yekle amasung biodiversity amasung isingi fibam na chingba kupna yengsinba loire haujik phawba wetland kunga humdogi mapung phaba report semba losinbaga loinana India government ta pisin kre Yaral Pat Waithau Phumnom Pat Amadi Uttra Pat Wetland gi oinadi Manipur e-gazette draft notification form kre National Plan for Conservation of Aquatic Ecosystem NPCA gi makhada Yaral Pat Uttra Pat Waithau Zaming Wetland amadi Loktak Pat ki Integration Management Plan ama sem saba hotnari Thoram aduda Manipur lenga ki Principal Secretary Forest Environment and Climate Change Arun Kumar Singh na Thoram aduda Manipur lenga ki Principal Secretary Forest Environment and Climate Change Arun Kumar Singh IAS na haiki Biodiversity mangselapa amasung aying asagi khal kaitharakpagi matangda akhanaba thorang amalaknaba sem sari Kumja lising amaga chamapan humputra matoida khoyak pinakhiba Ramsar Convention ningsing ba oina chahi khudingi February ani the World Wetlands Day gi thoram pangthoktuna lakli Kumja lising amaga chamapan marphugani thoida India Su Convention asida khoyak pikhibaga loinana Leibaki tongan mafam da leiba Ramsar site marputra truk yokhatna bahona duna lakli Manipur gi oina Ramsar site yawba amatanga ba loktak lekki matang da su lengang na akhanna ba thorang kya lokhatli Hiram asiga mari lainana kumja lising ani taragani panda Manipur State Wetland Authority lingkhatkibaga loinana Wetland Conservation Management Rule lising ani taraga teret ki makhada satellite survey tawduna tongan ba wetland chamag kuntrani toy khangdok pangamle hairi India da Nipah virus santorakpana Asia da nungnang ba pohalle India ki West Bengal da Nipah virus ki case thengmakhibana maram oiraga China, Thailand, Indonesia, Nepal amadi Malaysia na singba Asia gi tongan balebak singda chawna nungnang ba pohalle hairi Hairi balebak sing adugi airport ta screening tobaga loinana apandagi lakpa myoy singi mathakta akhanaba miyeng changli Union Health Ministry gi report matung ina West Bengal da Nipah virus ki confirm torba case ani thengnagrabasu Laina laichet asigi mapung phaba report amata phongdorok pa leitri positive oirba myoy sing aduga naknaruba myoy chamaga marfutra turki khongol liduna yengsen bada myoy sing adu layong amata uthorok tabaga loinana test tobada su negative oiramba thengnaki Nipah virus hairiba mahikna ohelakpa laina asi sadagi myoy bada sandorak pani myoy ama positive oikraba matung hairiba myoy sing aduna atai atoppa myoy sing dalaina laichet asi sandokhiba ngami Mahik changkraba matung numit humni dagi na marini fawgi manung dalayong uturai karigumba matamda chayol anirom lairaga layong utorok pasuyawi virus asina mapung oina sohal libadi nungsa sor honbagi maridani ahan ba hogalakpada kokchikpaga loinan layo horoi phibam khara henjin khrabadi brain da inflammation tawduna wakal ningthina khanba ngamlakte ka hena phibam henjin khragana myoi adu koma da lehen khiba yai laina laichat asigi case fatality rate chada nifu dagi humdramanga fawbuni Malem da ahan ba oina kumja lising amaga chamapan marfudraga Nepal da Malaysia da Singapore gi ok loiba myoy singda laichat asi sandorok pa thengnaki matamdu da myoy chani ga yankhairom hena positive oikhibaga loinana myoy cham hena sikhi kumja lising ani taraga marida Philippines ki sayon ba mafam amada nauna amuk laichat asi sandorok pa thengnaki kumja lising ani amadagi hauna kha Asia gi tongan ba mafam singda laichat asi sandorok pa thengnaki Maru oina Bangladesh amasung India da Nipah virus ki case thengnaki India gi oina ahan ba case lising ani taretta West Bengal da thengnaki handak inaw na West Bengal da laichat asi sandor khibagi chapchaba maram khangba ngamdri akhang ahi singi mot matung inadi hospital amada punna thabak tawminaba healthcare worker ani positive oirakhiba maramna hospital aduda layang balakba miyoi amadagi longnarakpa oiramba yai haina panari hojik phawbagi oina Nipah virus ngakthoknabagi hidak leitri